brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong chaba si manghan bigano ngasi mag-contact tobirau terms and conditions apply. Good afternoon, ELITETV ki test of cartoon ki mahaw ming tabiri sutaram nokchari murang ngarang khutong chada bakara da ki test of cartoon miyam da yang bangam zakidre madu de makta changnai ne yang biri ba bior singna waru pitena man nong na hangachari ngasi imphala phongwa pawsi sengi cartoon singda cartoonist singda kari phonglong ni ba kari hainang ni ba kari kalan ni haibu miyam da ek thamjage am de lokhasage Shanghai Express ki onthok pani da haibsta onthok pani da ye ba cartoon si yang biyo koi police officer amaga ko yimagi makata ba amaga wari sanabani ado officer sina haire is just gar sikak tangai ba June July sidi chei kuding dum kapani ana haiba ko June July sidum rang to June 19 gi kari gi yo je dum thokpani ajuni June thani July phau dum thokpa ko irang Manipur dum June July hainare bine dela magi makata ba sipai sina khume asi da ngai re sir rapid action force na yamba kap khibagi si phawol lemho bani haina Aji we post yadum any jagada koi mob control si tear gas kapa aduga mob bomb kapa sinamaro ibani aduna haji leireba stock si wali haibigi yetna ba leibu ni kamain tawdana akoi gi leireba koi mob control si kamain tawni ba do country da aduga international gi leireba singda kamain tawge haiba su koi yengken ba tangai fadaba leire koi any mob bomb tear gas kapa mi sok pa ibana adagi makong kakpa yawba mamit sok pa mamit tang ba yawba su mayama thokrabni da Manipur da Lariba issues today da koi sifai sing na khanda ba form do man uraga masagi VVS cartoonist na urakanda ye padine na as tear gas adi mo bom si khata ngai raba na haina haidu ni June July si dum khuding ge dum sei khuding dum kapne na da man haidu sidang ngai re sir rapid access phone na yam kap khibagi si fa bole mo bone ta dilem mo redam ne na sum bagi oithok pa ya ba yam kapa do ni hena phabra haibu phom yang khangna ba kap khiba tear gas mo bom yam dugi Senpam mayam na kadauba arembada kaptabadi yadabra kahaibu fomsi mayam na hangnarakpa mob control da koi barun isingi water cannon ga sinaba khotpa mayam horame madung lekret aduga night time da tear gas mob bomb ngaktani kapi mayam singse aduga leiriba situation du madu depict toroga puthokpa cartoon ne thamjage madang da leirisina koi sana lebaki loiredana haibuduni ode khabar parawari sanabani internet thengudo amuk sangdokhre ne ana haiba Kawa paraga ado mar ombe kome internet do sai da di thingle banina chingde di phajana yangam nani balibo phajana yangam do malibo na duna internet si ji khoi tampaki area khar da khoi khara darka taba media kangbu sing adu ga tawdabe adaba business tangai fadana transaction tawde ya do mayam sing adu madu khaktani ji piriba atu lease da piba yawba aduga personal gi khara piba madu khaktani antrabadi ayam loina ma je khoi data aduga broadband cheloina thing maram ni na khoi tang tara bung sangdokram ni 5 days le ga sangdok pani are khabar paraga nami khara ni mung sangdu anything mu sangdokre ne haiba de da mana kuma kune internet to sai ri thing le badina cheng de phajana yanga mani bona user me am do handaram ni na speed to yanga mani aduga tamdana thingba aduga chingdana thing de haibagi adumba mami ma khut thelaga takpa point tokba adugumba
cartoon ne thamjage ai gi mieng dagi mathang da leisna koi pona phomgi balo he habuduni balo he sta wari sar sida mate mena wari sana bani adru mapur websna haire sain sang leman gunu ko mathang je di cha phanglaroi yamna mohan tuk leibani hauji akoi lo bu ya de ton ton ma media da paper report ki matung ina koi maite gi lo ugu da jaga mafum sing kuki singana lo usella mai habagi pau aji ngasi gi pau che da su yaw bu de na swai sida ni koi manipur lenga ngadi pangkat thugai ba hore ching amsung tam da nang adagi kanto sabal da adagi kangpoki manung chanma khul da imphal east ki imphal west ki le chuchampur district ki manung chanma da thugai re haidana khoina sudum pau fongi ba dunia no hajik se da jun july si ji nongju khoi jun july si nongju thani masida khoi lo adum me ama hunba khotpa me ama tawraga thaw do se madu thaw ta di mathangi da khoi ki lorok se watana chathok siam handaga da bani aduna chai jang lemon gnu mathang chei dadi chaba phanglaroi haidana yamna wan tuk leba tentak pa wahima haira kanda wakhan khalang nu kadi gino chak lemon gno haise mathang chei da pa chaba phanglaroi haise kaino ji mayamna wakhan khalan ba adu yamna fajaba adugumba cartoon ne thamjage mathang da leisina koi hoelan paugi as loiri haibaduni adida wai samne sir khusema nong tan ba yai hairi tambadune ba ajik nong je phajana tabam thugyo ta ji adida mana haire adudi ai kendra hana tahana ba tawro haidana koi mamang da nahan akoi gi india gi do scientist team amana nong tahan bagi akoi ure maduni yumpham ora kanda khusem gi nong tar kanda ji nong ta adudi ai kendra dan tahalone adudi na haiba mayam su wanarakpa isingi awaba thengnarakpa mayam ne loina bak hauji numit homphuni hele halleiri irang asi adun nakon khudimakta loina wabani hoi I khengat bakangbu khara maduda pen da bakra lawba mayam dum thokpa aduga ayambana ahal loibu singji waba aduga santaina na purakpadu hona badu ne tangai fadaba se aduna ngasai se koi santi purakpa daka oi di haiba loina mak chinda loina haiba aduga koi kanana hainabado koi haudung numti la la ga uchi je chare koi kamain tawsige ma se laeba khangna koi sarek se sirasi hai gi kanda koi gi sarek se kanana sigadage karam uchi changa sigadage haibagi hangnaba wahanto uchi warep ka haiba warep akoi duni changmangam da haudung no pha cha thok duni amga dang cheladi yam chelagadi kamain tawni haibna changmadu wakan khalan nebagi tanja duni do haibadi laiba aduga tawbudi yam luba poni duna adu si kamain tawna si nagaland gi tim amasu lakani haini aduga koi press club ta akoi unagrani ose unareba ngai pung 13 da unare haibagi pausu leire duna saisi dani koi kamain tawna karamana kadani simrak ya sanaba puraktana santi purakadagi haibadu su khana mathok tai aur saisi dani koi gi harise sar khusem nong tan ba ya haire hairi ye na da adudi ai kendra na tahalona si loina wana ba nongi darka re matam koi oirak pa duni mathang leisna ko ichel express ki nai re he habduni sta wari sana bani mamana bani madumagi kenosina haire mamana boitre magi boss ta haibani mai kenosina staff sina office manga tarani da suti lawjage haibu ana haib ade amasare lan tawringe da kana suti lawlage ka bu ka da boi tawbu da kari gi suti no lawguni hajik se dum ayamana koi gi office se thabak su si ayamana pang su dre mayam je thokna ba lakna da ba mayam yawi aduga tangdu leita da ba ne ta da ba kari to ka da ke kai ba khan se leita da ba du select si da koi ngarang da gi school ka ba hobuni ana ngasi gi report laktri aduna mayam kayam chang kana ba khona ba duga parents sing da di koi thaning de habi phum sing si puna phum pau se da yaw gi su leire bani aduna sigi phium si da ni lan marak si da mu ka ba ka da bu tabu na suti mu logi hai di kai no na mu mai boss na serek pani mathang da leisina koi people's chronicle ne people's chronicle ki Thursday theater is have ni adida asizu khabar pare mai ne pi mate mana adada mana haire ne pi sin haire oh the situation is quite normal now has this situation pra normal oirege today only 3 kilona masi je home scene aduna koi je valley area da normal oile haiba duga chingya tamja food hill area study no ka palep tabalomi singna koi lo ubu chalu bada koi nungmai pairaga ki halak paki bofam leiba mayama chen tharaga lok ta lo le haiba na sai sida kadai dano manipur lengang na ai bunker loi lothuoga security nga halaga je ton ba house guard tawa mayama adigi atai to bada pi ba security mayam je lokhat laga nga han gani haibni nungmai marakta kyam na lo ubu ya doino adudi yengba tabani tawra khangani koi aham thongna koi thengna ba sigi lan sidi aroi ba lan makhalam hai tare mamanga tholang gi yam kui da ba nga akoi gi goodwill tharaga phadana ba phaba hajuna to an tamba jaga singa training to khotna rakpa adigi to an ba mihan mi pun gi mayama ji social media thagalak pa lep 3
aji adu ngarang su chu sam bugi me ama akoi train lor me ama koi himalay bak da da kathok pa ki dre da ngarang to me adu ni suna nakana su training to na ba me am si mung na ba se india gu me na sum yeng lei ba yong na tan yin bugi mong na ma che na som nong ha pa ma che long ha pa as na na khre helin ma sum cha thok ba adu phiram da to doira hai wa si wang si le mi na si da khabar pa ka na oh the situation is quite normal now phajara normal tare ha ji today only 3 kal na ngasi hom kak si le oh normal di law ba hom di si le ba to swai che dum praja me am ne na khang na ra bani manipur ga ji le ba situation ji kai di le ga si kamai to no solve to ga si am ta na ba am ma thong ta ba matam ma ni ma do na khol gi generation ma phajana gap le ga do ri bani aduna aji henman gre aduna numin hom phuni hela am na me am ji kari khana ge khana bagi adu gi ma thong ta ba do le ri ha ba adu gi information the piba cartoon ni am phaso cartoon tham jage aduna ngasi gi adu ELITETV gi test of cartoon matang solution jage am su feedback session preview ke daru gi hena phajage ni haba adu feedback session do khoi thabak to ontok na ba hona jage form tham jara ngasi gi di kani da be thang ni jeri pinibes The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supna gi minute kuntra gi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si mangan bigano ngasi mag contact tobirau terms and condition apply.